ngasi nungdaram phongkiba tongan tongan mase phongsingdagi maruoiba pausing khonggacharaga mayamda share tawzigi ahanbada miyoi marfuga homdoi positive oire chamaga nifumathoina research tawkhre miyoi ahumna laikanaba ngamdana laikhidre Saliba pung kunga mari asida Manipur miyoi marfuga homdoi nauno COVID-19 positive oire miyoi samaga nifuga mathoina laisat asidagi phaduna research tawkhre hairi miyoi ahumna laikanaba ngamdana laikhidre hairi Health Department की Additional Director su oiriba Department asigi wangangloi Dr. Khoirom Sasikumar mangang thadoropa sirol amana hai ngasi nauna positive oikiba miyoi marfuga humdoi asigi manungda mari amadi Central Armed Police Force tagini makhoi punamak travel history leitaba miyoi ngaktani haidi nauna positive uraglabasing asi tharag state asida COVID-19 apunba confirm case lising kunga teret ka saniga maudraga humdoi sukhrei haujuk phawbada laisat asidagi phakiba migi masing lising kunga mariga sani panga marfu sukhrei haujuk active case ta lising aniga marfu ga manga lairi laisat asina laikidaba migi masingna sahumga kunga teret lairi haujuk phawba laisat asidagi phakibagi sangsada maudraga mathoiga point taraga taruk oire Amaromda laiba asida COVID-19 phagalapagi sangsada maudraga manga % yaure malemgi manungdagi khwaidagi wangba laiba oire Indiana COVID-19 ga loinana lanthengnabada makhal kyagi masak thokpa mafam ama kanba ngamli pungkun ga mari asiga manungda khangdoklaba anauba case asi lising kun ga nithoi ga chamani Maharashtra amadi Delhi na nauna asiba khumpu oiduna khwaidagi asi ana thokpa state oiri West Bengal na nifugu homdoi shibugo loinana matung illi hainasu pauksisna makhatana phungdorakli makasa tharakpoina topa yamna luriba pawmana sanam sandrokpu model village ama ohenanaba mifam yauramdana satkibadu shawbugi natte silli langlebisingna thawoibidabadagi ekaiduna chatpani Ranjan local area gi MLA su thoram yaunaba WhatsApp ta sebau thajilakpadagi ekaiduna laktabo eramle MP gi makhara khungangsing sakhotnaba PM Modi na lauthokraba sanam sandrok GP bu matau karamna mapung phaba model village ama ohensige haibagi matangda kairau kendra gi thiam community hall pangthokpa mifam ama saruk yaba salaga MP na thoram saruk yaramdana satkibadu Saoraga chatpanate sili langlibasingna thawoidaba adu ubuda ikaimanbadagi chatpani haina Lok Sabha gi MP RK Ranjan phongdokhre MP asigi yumda pangthokpa pawgi mifam amada mahakna makhatana hai aina ihan hanba laukthokiba model village asi sagi wan khawi sili langlibasingi sebaudana sagi tu haina haidai sagi tu da karamba village pu model village khangadage haiba leptribani aina yamna saujaningbigi wadi natana MP ama mifam yawba lakpada geta sili langlibasingna okpide ikai sanglaga miyamgi maningda phamlure masida natana meeting asida local area gi MLA yawgadabane madusu yoramde loinana aina mifam adu yawba salaga isa itomdasu sanglaga phamjaraba MP amabu kanasu hangbidre aduga meeting aduda chief guest lakle tholaklo haina pangkauda kaunarakpaduda ikairaktuna hawgotlaga lakhibani ai shawba amata laiti aduga pauksi singda MP Saoraga satkre meeting makha sathai model village lauthoknaba khanakhre herakpas noaite masi makhoina tafom thokpra haina hangladuna magna makha tana haikhi lairiba sagigi PM na sign tawraga phongliba asida masigi thaudang pamba MP gi mathauni masibu secretariat leiba Nodal officer amana tawba yabra hain hangladuna thauramadu saruk yagadaba DC masade engona haksa ngamdabana maram oiduna yawbu ngamlaroi haina khangalakhrabani adubu sagi gi director sagi gi maru oiba concern officer sing adudi makhoina khangbi phamthui aduga ai satkraba matungna makhoina makha meeting toksin basi phajaba pot amani masidi yamna asauba thaudangni mamangi lengaktadi secretary leiba bureaucrat officer na tawningba tawramba yai adubo berena lusingba lenga asidadi adugumba official sing aduna manipulate tawba yaroi aduna chief secretary ne ethics yaudana thabak tawriba mahaki makhada leba official sing asigi mathakta action law local area gi MLA su thorom yawbinaba seba upibigi muhutta WhatsApp ta thajinbadagi laktabani asigumba miyam gi thabak tawnaba lairiba mihut sing asi
ꯆꯠꯂꯒ ꯊꯧꯔꯝ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ WhatsAppꯇ ꯊꯥꯖꯤꯟꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯥꯡꯖꯕꯅꯤ ꯑꯩꯕꯨ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯑꯔꯥꯟꯕꯅꯤ ꯑꯩ ꯁꯥꯎꯔꯒ ꯆꯠꯈꯤꯕ ꯂꯩꯇꯦ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯐꯖꯗꯕ ꯃꯑꯣꯡ ꯃꯇꯧꯗ ꯏꯀꯥꯏꯕꯗꯒꯤ ꯆꯠꯄꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯂꯩꯉꯥꯛꯁꯤꯅ ꯃꯊꯪ ꯃꯤꯌꯥꯝꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯁꯤꯜꯂꯛꯄꯁꯤꯗ ꯑꯣꯄꯣꯖꯤꯁꯟ ꯀꯥꯡꯕꯨ ꯂꯩꯐꯝ ꯈꯪꯗꯕꯗꯒꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯗꯨꯅ ꯀꯥꯡꯌꯦꯠ ꯌꯦꯠꯇꯨꯅ ꯂꯩꯔꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ BJP ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯑꯐꯕ ꯊꯕꯛ ꯃꯊꯪ ꯇꯧꯁꯤꯜꯂꯛꯄꯁꯤꯗ ꯑꯣꯄꯣꯖꯤꯁꯟ ꯀꯥꯡꯕꯨꯗꯤ ꯂꯩꯐꯝ ꯈꯪꯗꯕꯗꯒꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯗꯨꯅ ꯀꯥꯡꯌꯦꯠ ꯌꯦꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤꯡ ꯑꯁꯤ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯇ ꯁꯤꯟꯗꯨꯅ MSFDSꯇ ꯐꯥꯔꯝ ꯔꯤꯐꯣꯔꯝ ꯑꯦꯛ 2020ꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯀꯤꯁꯟ ꯁꯝꯃꯦꯂꯟꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯥꯔꯝ ꯔꯤꯐꯣꯔꯝ ꯑꯦꯛ 2020ꯒꯤ ꯃꯇꯥꯡꯗ ꯐꯥꯔꯃꯔꯁꯤꯡꯅ ꯑꯄꯟꯕ ꯂꯩꯇꯅ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯍꯟꯕ ꯑꯃꯗꯤ ꯑꯄꯟꯕ ꯂꯩꯇꯅ ꯄꯣꯠ ꯂꯩꯍꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯑꯦꯛ ꯑꯁꯤꯕꯨ ꯁꯧꯒꯠꯇꯨꯅ ꯐꯥꯔꯃꯔꯁꯤꯡ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯨꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯄꯣꯠꯊꯣꯛ ꯍꯦꯟꯒꯠꯍꯟꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤ ꯍꯦꯟꯒꯠꯄꯗ ꯃꯇꯦꯡ ꯄꯤꯔꯒꯅꯤ ꯐꯥꯔꯝ ꯔꯤꯄꯣꯔꯠ ꯑꯦꯛꯀꯤ ꯀꯥꯟꯅꯕꯁꯤꯡ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯐꯥꯔꯝ ꯔꯤꯐꯣꯔꯝ ꯑꯦꯛ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯐꯥꯔꯃꯔꯁꯤꯡꯒꯤ ꯄꯣꯠꯊꯣꯛ ꯍꯦꯟꯒꯠꯍꯟꯕ ꯃꯈꯣꯏꯗ ꯃꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯌꯣꯟꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯨꯅ ꯐꯥꯔꯃꯔꯁꯤꯡꯒꯤ ꯏꯀꯣꯅꯣꯃꯤ ꯍꯦꯟꯒꯠꯍꯟꯕ ꯍꯥꯏꯕ ꯄꯥꯟꯗꯝꯁꯤꯡ ꯑꯁꯤꯅꯤ ꯍꯥꯟꯅ ꯐꯥꯔꯃꯔꯁꯤꯡꯅ ꯗꯥꯏꯔꯦꯛ ꯌꯣꯟꯖꯅꯕ ꯂꯝꯕꯤ ꯂꯩꯔꯝꯗꯦ ꯀꯔꯤꯒꯨꯝꯕ ꯑꯦꯖꯦꯟ ꯑꯃꯒꯤ ꯈꯨꯠꯊꯥꯡꯗ ꯃꯈꯣꯏꯒꯤ ꯄꯣꯠ ꯌꯣꯜꯂꯝꯃꯤ ꯃꯦꯅꯤꯄꯨꯂꯦꯁꯟ ꯇꯧꯒꯦ ꯁꯥꯟꯅꯕꯤꯔꯝꯃꯤ ꯃꯁꯤꯅ ꯐꯥꯔꯃꯔꯁꯤꯡ ꯑꯗꯨꯃꯛ ꯋꯥꯗꯨꯅ ꯂꯩꯔꯝꯕꯅꯤ PM ꯃꯣꯗꯤꯒꯤ ꯃꯈꯥꯗ ꯀꯅꯥꯗ ꯑꯀꯥꯏꯕ ꯄꯤ ꯍꯥꯏꯕꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯈꯤ ꯍꯧꯖꯤꯛꯇꯤ ꯐꯥꯔꯃꯔꯁꯤꯡꯅ ꯃꯈꯣꯏ ꯃꯁꯥꯗ ꯄꯣꯠ ꯊꯝꯖꯤꯟꯗꯨꯅ ꯌꯣꯟꯅꯤꯡꯕ ꯃꯇꯝꯗ ꯌꯣꯟꯕ ꯌꯥꯔꯦ ꯍꯥꯔꯚꯦꯁꯇꯤꯡꯒꯤ ꯃꯇꯝꯗ ꯃꯃꯜ ꯌꯥꯝꯅ ꯇꯥꯅ ꯃꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ APM ꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯌꯣꯜꯂꯤ ꯃꯁꯤ ꯔꯦꯟꯁꯟꯒ ꯃꯥꯟꯅꯩ outdated oiba farm law mayam ama farm reform act asida semdokpani hana saba konaramdabri act ado asum thamjinduna satnarabadi saba konadana adumak leiba tabani maram aduna farmers singi income double hangat hanba hotnabada farmers singi damak yaifanaba farm reform act sanahankibani haujikti bharat ki production ka hena hangatle farmers singda makhoi pothok ki matik sabe income hengat handuna farmer gi income hengat hanana ba honabani farmers singna hena pothok laigadaba pothok sing hena na pothokna ba honaba tangai phade masi oihanna ba honabada hana gi ek adunani agent thamlaga farmers singdagi pot hongna namdana lahobgi thawoni masidagi farmers sing masa matomta shibagi thawong lakpani asigumba ariba ek asi hongdoktuna farmer produce act and commerce act na farmers sing na apan balaitana pothok pothokanba apan balaitana pothok yonhanba haiba pandamni hainasu boxis makhatana phongdoroglen thank you